Online Manipur YouTube channel asbing birba mayam pum nong pu amuka nataram noksari han badayam na maru iba pau ama popular neng thujum dagi thamjage. First May aigi luhongbu numini aduga 3rd May dana Manipuri mai chak pahorakhi kangsi makhona leirak khulak ninki yumthong maira paibi thoknak nama pau thang lakhi maduda experience machet ama fawba leitaba aigi loina bisu phayengi maira paibi ima mayam gi matung induna thoki ngasi su lepa leitana lamjau da ima mayam gi matung injeraga ima leiba ki damakta ngamjawa contribute tawri ahan ba thokpa numitta kokset setpa khwangset laksin bana chingba haikide adubu mapuroiba ama oina mitei ama oina tapna tambi khingi ngasidi tangkhun ningon maitai ongbi oiriba aigi loinabi hungyo chanchannabu hena thawai yaukhre maitai ama oina maitai gi thaugalon befarna chingba pu pangsudana horakpa mapuroibana tambiba yaba tambiduna ngasi su lakli political platform da leijeraga su maram oiraga Manipur imagi dam hotna bayaba hotna jai adubu miyoi kharana ingwanda leibak ningdabagi wariga pusallaga political mileage lowba oina personal attack tawbase yamna ikai ningaini pukning sunungsi hoi mayamna ingwanda expect yamna chawna tawbi haiba ai khangjai adubu miyoi ba kawbanina aina madugi expectation yawna tawramdrabasu yai adubu aisu maitai macha am oina hotna dabadi nate iramdam ipurup ki damak ningthojum sagaida pokpa populan su lepchari adubu aina tawba thabuk khuding mak advertise tawba su pamte tawsu tawroi lebak ningbani haigisu haibiro aduga ningdabani haigisu haibiro aigi haibabu tawpham thokpa puksel sengna tawjagani haina phongdokpiri aduga populalgi loina bisi yellow kokset yetpisini aduga mathangi update asna punna lepmina duna chinkuki narco terrorist sing maru phangna muthatpa matam oire maheswar thaunaujam Manipuri thugaina ba hotna rakliba chinkuki narco terrorist singi mayukta leibak miam pumbana lepmina duna terrorist sing asimaru phangna muthatpa matam yaure haina RPI Athwale gi national secretary maheswar thaunaujam na phungdokre wafam asing asi Manipur thokliba irang asigi matangda leibak asigi asoba state singi manung chaliba Rajasthan gi Azmar gi collector loisang mamang da pangthokhiba miyam gi mifam amada phongdokhibani Azmar gi nahasing amade Rajasthan da leiba mitei sing yauna chathariba mifam aduda maheswar na hai Manipur thokliba thamari helaklaba irang asigi asumba paudam sing leibak asigi mipum khudingmakna khangpham thoki sana khotnaba amadi culture gi lamda leibak asigi mingset puraktuna mangjin thanaba hotnariba mitei singna waraba matamda leibak asida tuminna laisinpham thokte New Delhi amadi Rajasthan da natana leibak asigi mafam kaya da satuna irang asigi asumba paudam sing miyamda mayak singna khangan kigani haina mahakna phongdukhi nakan amaromda mifam aduda sarugya khiba Azmar youth ki lusingba bahwat singana hai mitei sing da sathariba miyot minei sing khudak talib kadabani Manipuri thugaina basiliba chinkuki narco terrorist sing gi mayukta Rajasthan gi miyamna lepli haina phongdukhi masing yamna miyam galuina sathakhiba mifam aduda chinkuki narco terrorist sing Bharat tagi lauthokisi mitei da aranba maral sibe yaroi India gi mitei da support tawi haiba kholau sing Hindi da lauki loina Azmar gi collector ga maheswar ga unaduna irang asigi marik chumba paudam su thamki hairi video sing bibagi damakta mayam pumnam puam kahna thakachari anob update ki damakta online Manipur YouTube channel asibunung sibiduna subscribe to biramu. Thank you so much.